Hi ma'am, good morning. Asidi Sunday special. Sunday special ay kay sonu parugi di special oi bahai tar. Nungti gidi adum breakfast tan cara wan bakot patar ngasidi Sunday ni na matam jukara leire aduna moini gi garlic butter bread hai tar ne. Sigum masi angang sing na ju pamja khara ba moini ji sonu ga paruga di hauja khara pani. Nongfadok su moi ya pa ma su twbiba na haraujari ko aduna chanam khara ngauthoi aduga butter khara hapchale sina tomato ketchup ni aduga sina red chili sauce the green chili sauce mamang de so dum ma'am ai tawgadi tawja khara bne ko recipe mate khatang hapchabni dum mangang singna sumai nongfadok so ngang haraujana ba ko pijabi ba ana suduga fajana se mix tawre mamang da naina chanam se akoi ahing boina sit laga to maneba hanga si ding of thok piraba adugo butter ne ke loi ide sauce sing duga ke fajana mix to fadigom khitang hapaga manam tata bada khusonoi chakla mare harau bada loija gre nangti tiffin ke waje ide tan ke do dum to bana ko su maina matam changna tawbi bagi matam do laite na nongai jing choi di khara hauna dum khara hauna di break ke sidi kasu nung tigi phabon na tibo ko adoi su dum nongfadok moi ye up harau jabo tawra di pamja ba tawra di harau jaba gi ko moi gi su nungai ba ka adu aina non stick pan se da gi butter khatang tere makha da samgom le do na mel automatic masana dum oi jare adu bread mari ka thame asina ta ka moi ni penja ga dam na te ko adu ga aina semba kaino sing se taisale so singse aiga kogi topping ija ko vegetable ke hapa chaning de ba khoren de sonu budi dum cha gini adugo cha da so amakhat ki ga cha gini ba ko aduga tai ti loi lokthu ga langjem doin aduga ina sumaina simple loina adum bread mathakta aji ke ina sim gi ba so singse taisan bere aduga ahan mani se cube ki chi se sijina dere ba ko mamang de mozzarella ta ni sijina rame do ado ngasi dia si oina sijinare sichal lage sumaina cheese se khoi gi mozzarella na di hele khoi gi angang sikna pa mang ni angang te sonte ahan ju ko anum chingaga marin lak pa do cheese tu na taw bani na du pamjai ne ba ado sigi cube ki sidi ai ahan sijinare bina khangde ba ko aduga mathakta ina chili flake katang aina semja mane maru su loktho dre sabe hen bra khangde sauce sing su chili gi su ko gi red chili su green chili su sum sabane na ko adu mathakta moina chili flake chai biri ne chai ri se maru su yawe ba loktho dre aduga mari ama ka mu se me moini ani na ka puka thanja ga dam na te ba aduna sumaina dum pen nam thangat bai thangat ni na mari ai nupan ga sem do e ado sigi kaino se cheese se mel toy tha bada minute ani de na thammane ba ko mai se pura lai tharaga ado mel toy bada khitang di wow da to mai ni pijo ra ge manam da moi ni lai ya dar garlic bread cha harau je sai dạ cho là hồi pizza lagi cái nào baru jangan mau itu na ada nggak video orang ui sumaina tiffin de su hawra ga piu hai paruna aduga mina cha thokra ga ai hayeng dagi tiffin da hakta ba piu ma hai mi paruna mina ma gi loin tiffin ja cha thoye lei ga pung on da lo len một xả bỏ anh nè chili flake tao này nè yum để xem mồ maru lộc thô rồi maru na hap ka bibili
ꯁꯤ ꯃꯆꯥꯅꯦ ꯑꯩꯅ ꯌꯥꯗꯕꯅꯤ ꯍꯣꯔꯦꯟ ꯆꯥꯊꯣꯛ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯑꯩꯒꯤꯗꯣ ꯄꯤꯔꯛꯎ ꯑꯩꯒꯤꯗꯣ ꯄꯤꯔꯛꯎ ꯑꯩꯅ ꯇꯧ ꯂꯩꯗꯣꯏꯅꯦꯕ ꯍꯤꯁꯥꯞ ꯍꯤꯁꯥꯞ ꯄꯔꯨ ꯄꯥꯝꯃꯨ ꯃꯌꯥꯝ ꯃꯆꯥ ꯂꯣꯏꯔ ꯆꯠꯈꯔꯦ ꯄꯔꯨ ꯄꯥꯝꯃꯨꯅ ꯂꯤꯛ ꯇꯪꯅ ꯆꯥꯅ ꯂꯩ ꯇꯤꯚꯤ ꯌꯦꯡꯉꯥꯏꯅ ꯄꯠ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨ ꯕꯖꯥꯔꯁꯨ ꯆꯠꯇꯣꯏꯅꯦ ꯑꯩꯁꯦ ꯐꯤ ꯃꯊꯛꯇ ꯐꯧꯗꯣꯛꯎꯔꯒ ꯕꯖꯥꯔ ꯆꯠꯅꯕ ꯇꯧꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯁꯦ ꯃꯥꯅ ꯄꯨꯔꯛꯈꯤꯕꯅꯦꯕꯀꯣ ꯌꯥꯡꯍꯪꯒꯤ ꯃꯔꯨꯅꯦꯅ ꯊꯥꯅꯕ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯍꯥꯡꯗꯣꯛꯅ ꯌꯦꯡꯉꯨꯕꯗ ꯍꯥꯏꯗꯤ ꯅꯍꯥꯟꯗꯩꯁꯨ ꯊꯝꯕꯨꯗꯤ ꯊꯝꯃꯦ ꯈꯪꯕꯀꯣ ꯑꯗꯣ ꯍꯥꯡꯗꯣꯛꯅ ꯌꯦꯡꯉꯨꯗꯕ ꯉꯁꯤꯗꯤ ꯐꯤ ꯐꯧꯔꯨꯔꯒ ꯑꯩꯁꯦ ꯔꯥꯡ ꯑꯉꯧꯕꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉ ꯌꯦꯡꯉꯨꯕꯕꯨ ꯂꯣꯏꯅ ꯃꯇꯣꯡ ꯆꯣꯡ ꯂꯩꯔꯝꯃꯦ ꯃꯈꯥꯗ ꯊꯥꯔꯨꯕꯅ ꯐꯗꯣꯏꯔꯥ ꯈꯪꯗꯦ ꯃꯄꯨ ꯅꯨꯄꯤꯁꯤꯗ ꯍꯥꯏꯅꯔꯒ ꯃꯊꯛꯇꯗꯤ ꯊꯥꯐꯝꯁꯦ ꯍꯥꯏꯗꯤ ꯏꯁꯤꯡ ꯆꯥꯏꯕ ꯈꯣꯠꯄ ꯑꯃꯁꯨ ꯋꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯕ ꯍꯥꯏꯁꯤꯅꯕꯨ ꯑꯗꯨꯝ ꯃꯄꯨ ꯑꯣꯏꯅ ꯑꯃꯨꯛ ꯃꯃꯤꯠ ꯆꯥꯎꯔꯗꯤ ꯑꯩꯅ ꯑꯗꯨꯝ ꯀꯤꯕꯒꯤ ꯑꯩꯅꯀꯣ ꯑꯗꯨ ꯃꯈꯥꯗ ꯃꯄꯨ ꯅꯨꯄꯤꯗ ꯍꯥꯏꯅꯔꯒ ꯊꯥ ꯇꯥꯔꯦ ꯍꯣꯔꯦꯟ ꯁꯟꯗꯥ ꯑꯣꯏꯅ ꯊꯥꯔꯅꯤ ꯍꯧꯖꯤꯛ ꯂꯩꯍꯧꯔꯁꯅꯨ ꯑꯩꯁꯦ ꯐꯤ ꯐꯧꯕ ꯂꯣꯏꯔꯦ ꯕꯖꯥꯔꯗ ꯆꯠꯇꯣꯏꯅꯤ ꯉꯥꯒ ꯐꯪꯍꯧꯗꯕ꯭ꯔꯥ ꯈꯪꯗꯦ ꯉꯟꯕꯨꯗꯤ ꯉꯜꯂꯤꯗ ꯈꯔꯕꯨꯗꯤ ꯍꯧꯖꯤꯛꯁꯦ ꯆꯥ ꯂꯣꯏꯔꯛꯄꯗ ꯉꯥꯏꯃꯤꯅ ꯄꯔꯨ ꯍꯧꯖꯤꯛꯐꯥꯎ ꯆꯥ ꯂꯣꯏꯗꯦ ꯑꯃꯨꯛ ꯇꯞꯅ ꯃꯥ ꯄꯥꯝꯃꯨꯅꯀꯣ ꯁꯤꯒꯨꯝꯕ ꯆꯥꯎꯃꯤꯟ ꯍꯥꯏꯕ ꯄꯥꯁꯇꯥ ꯍꯥꯏꯕ ꯃꯣꯏꯅ ꯄꯥꯝꯃꯨ ꯆꯥꯖꯕꯁꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯕꯦꯒ ꯑꯃ ꯇꯨꯒꯦ ꯁꯤ ꯇꯨꯔꯒ ꯁꯤ ꯕꯖꯥꯔꯗ ꯑꯣꯏꯅ ꯄꯨꯔ ꯆꯠꯀꯦ ꯕꯦꯒꯁꯦ ꯐꯅꯗꯤ ꯑꯗꯨꯝ ꯂꯩ ꯐꯅꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯁꯨ ꯑꯩꯅ ꯁꯦꯝꯖꯕꯁꯨꯀꯣ ꯃꯌꯥꯝ ꯑꯃꯅꯦ ꯑꯗꯨꯝ ꯕꯦꯒꯁꯦ ꯌꯨꯝꯗ ꯂꯩꯇꯦ ꯃꯥꯡꯉꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯄꯣꯠ ꯄꯤꯈ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯃꯗ ꯄꯤꯈ꯭ꯔꯒ ꯈꯣꯠꯈ꯭ꯔꯒ ꯄꯣꯔꯛꯇꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯕꯦꯒ ꯑꯃ ꯁꯦꯝꯖꯤꯟꯕꯅꯤ ꯄꯔꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯒ ꯃꯥ ꯃꯈꯣꯡ ꯍꯥꯝꯃꯦꯕꯀꯣ ꯑꯗꯨꯝ ꯉꯥꯏꯕ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯕ ꯕꯦꯒꯁꯦ ꯑꯁꯤ ꯑꯣꯏꯅ ꯄꯨꯔ ꯆꯠꯂꯒꯦ ꯉꯁꯤꯗꯤ ꯕꯦꯒꯁꯦ ꯂꯣꯏꯔꯦ ꯑꯗꯨꯝ ꯑꯩꯅ ꯁꯤꯒꯤ ꯆꯦꯡ ꯂꯧꯈꯤꯕꯒꯤ ꯕꯦꯒꯅꯦꯕ ꯁꯤꯒꯤ ꯌꯦꯜꯂꯣ ꯃꯆꯨ ꯑꯗꯨꯝ ꯐꯖꯕꯒꯤꯀꯣ ꯑꯇꯣꯞꯄꯗꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯅꯕꯁꯦ ꯑꯉꯧꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯑꯗꯨꯝ ꯃꯆꯨꯁꯦ ꯅꯧꯊꯕꯒꯤ ꯍꯩꯅꯧ ꯑꯃꯨꯟ ꯃꯆꯨꯒ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯕꯦꯒꯁꯦ ꯁꯦꯝꯕꯗꯁꯨ ꯃꯑꯣꯡ ꯈꯔ ꯇꯥꯔꯅꯤ ꯐꯖꯒꯗꯕ ꯃꯥꯟꯕꯒꯤꯀꯣ ꯑꯩꯅ ꯀꯥꯛ ꯁꯦꯝꯖꯤꯜꯂꯦ ꯍꯧꯖꯤꯛ ꯕꯖꯥꯔ ꯆꯠꯂꯅꯤ ꯕꯖꯥꯔ ꯍꯥꯏꯕꯨ ꯀꯩꯁꯨꯕꯨꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯅ ꯂꯩꯒꯗꯕꯗꯤ ꯂꯩꯇꯦ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯌꯨꯝꯖꯀꯩꯁꯦꯟꯗ ꯀꯩꯀꯩ ꯂꯩꯈꯔꯦ ꯑꯂꯨꯁꯨ ꯀꯩꯁꯨ ꯑꯗꯨꯅ ꯉꯥ ꯈꯛꯇ ꯂꯩꯔꯛꯀꯅꯤ ꯑꯗꯨꯒ ꯌꯦꯡꯕ ꯍꯥꯏꯅꯤ ꯆꯠꯂꯒ ꯈꯪꯕꯅꯤ ꯑꯗꯨꯒ ꯄꯔꯨꯅ ꯄꯥꯏꯔ ꯀꯨꯝꯊꯈ꯭ꯔꯦ ꯕꯦꯒꯁꯦ ꯈꯨꯠꯁꯥ ꯑꯃ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯦ ꯂꯣꯏꯔꯦ ꯄꯔꯨꯅ ꯕꯦꯒ ꯄꯥꯏꯈꯔꯦ ꯁꯥꯇꯤꯟꯗꯨꯄꯥ ꯆꯠꯇꯗꯤ ꯌꯥꯔꯣꯏ ꯄꯔꯨꯏ ꯃꯉꯛꯁꯝꯁꯦ ꯑꯃꯨꯛ ꯁꯥꯃꯟꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤ ꯇꯧꯔꯦ ꯑꯗꯨꯒ ꯉꯥꯁꯦ ꯊꯦꯡꯉꯕꯅꯤꯅ ꯊꯦꯡꯕꯒꯤꯔ ꯁꯥꯕꯒꯤꯔ ꯈꯪꯗꯦ ꯄꯔꯨꯖꯥ ꯂꯩꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩꯁꯨ ꯉꯥ ꯔꯧ ꯑꯃꯈꯛꯇꯤ ꯂꯧꯔꯦ ꯀꯦꯖꯤ ꯑꯃꯒ 200 ꯒ꯭ꯔꯥꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯁꯦ ꯑꯆꯧꯕꯁꯤꯗꯤ ꯑꯃꯨꯛ ꯀꯌꯥꯝ ꯀꯥꯟꯅꯗꯦꯕ ꯂꯧꯔꯒ ꯀꯥꯟꯅꯗꯦꯕ ꯀꯥꯟꯕꯗꯨꯒ ꯑꯩꯗꯤ ꯑꯩꯈꯣꯏꯇꯅꯤꯅꯀꯣ ꯃꯥ ꯂꯩꯔꯝꯕ ꯇꯥꯔꯗꯤ ꯑꯆꯧꯕꯁꯦ ꯂꯧꯖꯕ ꯀꯦꯖꯤ ꯑꯃꯒ ꯀꯩꯅꯣ ꯇꯧꯔꯦ ꯀꯦꯖꯤ ꯑꯃꯒ 200 ꯒ꯭ꯔꯥꯝ ꯑꯗꯨꯒ ꯁꯤ ꯂꯩ ꯆꯔꯥ ꯑꯣꯏ ꯃꯥꯜꯂꯦ ꯆꯥꯔ ꯀꯩꯀꯩ ꯁꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯐꯖꯕꯒꯤꯀꯣ ꯃꯥꯅ ꯌꯨꯡꯅ ꯊꯝꯕꯁꯤꯒꯤ ꯐꯖꯕꯅꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯁꯤꯟꯕ ꯑꯗꯨꯒ ꯉꯁꯤꯗꯤ ꯕꯖꯥꯔꯗ ꯊꯥꯡꯖꯤꯡꯁꯨ ꯌꯣꯜꯂꯝꯃꯦ ꯊꯥꯡꯖꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯕꯖꯥꯔꯗ ꯄꯥꯛꯅ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯂꯩꯔꯝꯃꯦ ꯑꯗꯨꯏꯁꯨ ꯑꯩꯒꯤꯗꯤ ꯊꯥꯡꯖꯤꯡ ꯅꯍꯥꯟ ꯂꯩꯈꯤꯕꯒꯤ ꯂꯩꯔꯦ ꯑꯗꯨꯅ ꯂꯧꯔꯔꯣꯏ ꯑꯗꯨꯒ ꯍꯩꯅꯧ ꯂꯧꯔꯒꯦ ꯍꯩꯅꯧꯁꯦ ꯗꯥꯛ ꯂꯩ 30 ꯄꯤꯕ ꯂꯩ 100 ꯄꯤꯕ ꯂꯩ 150 ꯄꯤꯕ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯩꯅꯧꯁꯦ ꯑꯆꯧꯕꯁꯤꯗꯒꯤꯕꯨꯗꯤ ꯁꯥꯡꯇꯛ ꯇꯧꯔ ꯄꯤꯛꯇꯛ ꯇꯧꯕꯁꯦ ꯑꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯗꯨꯅ ꯀꯦꯖꯤ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯄꯔꯨ ꯑꯩꯈꯣꯏꯒꯤ ꯌꯨꯕꯤ ꯃꯍꯤ ꯊꯛꯅꯤꯡꯉꯦ ꯍꯥꯏꯗꯣ ꯑꯃ ꯂꯧꯔꯦ ꯑꯃꯗ 40ꯒ ꯄꯤꯅꯦ ꯑꯩꯗꯤ 50 ꯑꯣꯏꯃꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯌꯨꯝ ꯆꯪꯉꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯄꯨꯅ ꯅꯍꯥꯟ ꯑꯩꯅ ꯏꯗꯂꯤ ꯄꯤꯕꯩ ꯀꯣꯟꯁꯤꯗ ꯃꯣꯔꯣꯛ ꯍꯥꯞꯄ ꯄꯤꯔꯛꯏ ꯅꯨꯡꯁꯤꯗꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯁꯣꯏꯅ ꯄꯔꯨꯒꯤ ꯍꯤꯟꯗꯤꯒꯤ ꯀꯣꯄꯤꯅꯤ ꯌꯦꯡꯉꯨ ꯃꯃꯥꯟꯅꯕꯅ ꯁꯦꯒꯥꯏꯔ ꯅꯨꯡꯁꯤꯌꯦꯗꯅ ꯉꯔꯥꯡ ꯃꯦꯝꯅ ꯄꯤꯔꯛꯄꯅꯦ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯗ ꯌꯥꯔꯔꯣꯏ ꯀꯣꯄꯤ ꯑꯃ ꯂꯧꯔꯛꯑꯦ ꯁꯣꯅꯨꯁꯨ ꯍꯌꯦꯡꯗꯒꯤ ꯌꯨꯅꯤꯇꯦꯁꯅꯦꯕ ꯌꯨꯅꯤꯇꯦꯁꯀꯤ ꯑꯗꯨꯅ ꯑꯩꯅ ꯄꯔꯨꯁꯦ ꯕꯖꯥꯔꯗ ꯄꯨꯔ ꯆꯠꯄꯅꯦ ꯃꯥ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯇꯧꯍꯧꯅꯕ ꯍꯥꯏꯅ ꯑꯗꯨ ꯍꯤꯟꯗꯤ ꯀꯣꯄꯤꯁꯦ ꯕꯔ ꯇꯠꯂꯕꯅꯤꯅ ꯄꯔꯨꯒꯤ ꯅꯧꯅ ꯑꯃꯨꯛ ꯏꯊꯣꯛꯇ ꯌꯥꯔꯣꯏ ꯄꯣꯔꯛꯄꯅꯦꯅ ꯀꯣꯄꯤ ꯑꯃ ꯑꯗꯨꯒ ꯍꯣꯔꯦꯟ ꯁꯟꯗꯥꯗ ꯀꯕꯔ ꯇꯧꯁꯜꯂꯒ ꯅꯧꯅ ꯑꯃꯨꯛ ꯏꯍꯟꯗꯣꯏꯅꯤ ꯑꯗꯨ ꯌꯨꯕꯤꯁꯦ ꯀꯛꯊꯠꯂꯝꯃꯣꯏꯅꯤ ꯄꯤꯊꯛꯅꯕ ꯇꯧꯔꯒꯦ
Saga sare karen ga leiramde bajade halakpada sauningmana su loiba aduga moi anise thakpa loiraga aina manungda akoigi yupi malai gumba yaubase sagadre bu chane noi ni amom charo ai ngasai misin thauram bagi loisalamdari par bazaar chatpada bu jagadra ha sek sangon loitra sangon boroti हमने बोला था नींबू पानी बनाओ ima lebu mahi bi thai nariyal ki pani thai ma su lebu pani mo hagle ne ko ki cha ra hinam cha da bo khai ga mango cha rồi cha rồi hꯧꯖꯤꯛꯇꯤ ꯉꯥꯁꯦ ꯑꯗꯨꯝ ꯃꯔꯨꯝ ꯌꯥꯎꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯉꯥꯁꯦ ꯂꯩꯔꯛꯑꯒꯁꯨ ꯉꯥꯁꯦ ꯊꯣꯡꯉꯔꯣই ꯉꯥ ꯃꯔꯨꯝꯒꯤ ꯕꯣꯔꯥ ꯑꯣꯏꯅ ꯁꯦꯝꯃꯒꯦ ꯑꯗꯨꯒ ꯁꯧꯒ꯭ꯔꯤ ꯂꯩ ꯁꯧꯒ꯭ꯔꯤ ꯀꯥꯡꯁꯣꯏ ꯑꯃ ꯁꯥꯕꯁꯤꯗꯗꯤꯀꯣ ꯁꯧꯒ꯭ꯔꯤ ꯀꯥꯡꯁꯣꯏ ꯑꯃꯒ ꯊꯥꯡꯖꯤꯡ ꯑꯃ ꯃꯦꯠꯂꯒ ꯉꯥ ꯃꯔꯨꯝꯒꯤ ꯕꯣꯔꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯦ ꯉꯁꯤꯒꯤ ꯑꯩꯅ ꯈꯜꯂꯒ ꯂꯥꯛꯑꯕꯅꯦꯕ ꯉꯁꯥꯏ ꯉꯥ ꯃꯔꯨꯝꯁꯦ ꯎꯕꯁꯤꯗꯅꯦ ꯍꯥꯎꯔꯅꯤ ꯉꯥ ꯃꯔꯨꯝ ꯕꯣꯔꯥ ꯃꯃꯥꯡꯗ ꯑꯩꯅ ꯊꯥꯏꯅꯒꯤ ꯍꯥꯏꯇꯥꯔꯦ ꯀꯨꯏꯔꯦꯀꯣ ꯑꯩꯅ ꯄꯥꯛꯅ ꯁꯦꯝꯃꯒ ꯉꯥ ꯃꯔꯨꯝ ꯑꯃ ꯊꯣꯡꯈꯤꯕꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯊꯣꯡꯁꯤꯔꯥ ꯈꯜꯂꯝꯃꯦ ꯊꯣꯡꯉꯔꯣꯏ ꯕꯣꯔꯥ ꯑꯣꯏꯅ ꯇꯧꯔꯅꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯒ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯑꯃ ꯃꯦꯠꯂꯕ ꯑꯗꯨꯒ ꯁꯤꯒꯤ ꯐꯗꯤꯒꯣꯝꯁꯦ ꯂꯨꯄꯥ 50ꯒꯤꯅꯤ ꯑꯗꯨꯝ ꯆꯣꯏꯅ ꯇꯣꯉꯥꯟꯅ ꯂꯧꯕ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯃꯄꯨꯟꯁꯦ ꯃꯄꯨꯟ ꯃꯔꯤꯈꯛꯇ ꯂꯨꯄꯥ 10ꯅꯦꯕ ꯁꯤ ꯃꯄꯨꯟꯁꯤꯗꯤ ꯌꯦꯡꯉꯨ ꯑꯗꯨꯅ ꯑꯩꯅ ꯄꯨꯔꯥ ꯃꯄꯨꯟ ꯑꯣꯏꯅ ꯂꯧꯔꯕ ꯄꯨꯂꯞꯁꯤꯗ ꯑꯣꯏꯗꯤ ꯂꯨꯄꯥ 50 ꯃꯁꯤꯡꯁꯦ ꯀꯌꯥ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯅ ꯑꯗꯨꯝ ꯆꯥꯕꯩꯁꯨ ꯆꯥꯏ ꯈꯔ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯐꯗꯤꯒꯣꯝ ꯍꯥꯞꯄ ꯃꯇꯥꯡꯁꯨ ꯂꯩꯌꯦꯅꯀꯣ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯅ ꯍꯩꯀ꯭ꯔꯨ ꯄꯨꯔꯛꯄꯅꯦ ꯍꯩꯀ꯭ꯔꯨꯁꯤꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯁꯨꯝꯃ ꯊꯛꯑꯅꯤ ꯃꯣꯏ ꯑꯅꯤ ꯖꯨꯕꯤ ꯃꯍꯤ ꯄꯤꯊꯛꯈ꯭ꯔꯕꯅꯤ나 ꯑꯗꯨꯒ ꯂꯦꯕꯨ ꯃꯍꯤ ꯁꯨꯝꯃꯔꯣꯏ ꯑꯩꯅ ꯇꯦꯁꯄꯇꯥ ꯁꯤꯒꯤ ꯄꯨꯗꯤꯅꯥ ꯅꯨꯡꯁꯤꯗꯥꯛꯁꯦ ꯃꯅꯥ 2 ꯈꯛꯇꯪ ꯍꯥꯞꯄꯦ ꯍꯥꯎꯔꯦꯕꯀꯣ ꯍꯩꯀ꯭ꯔꯨ ꯁꯨꯃꯥꯏꯅ ꯍꯩꯀ꯭ꯔꯨꯁꯤ ꯑꯗꯨꯝ ꯆꯥꯕ ꯉꯝꯗꯕꯒꯤꯅꯦꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯔꯤꯁꯦ ꯆꯥꯕ ꯉꯝꯕ ꯑꯣꯏꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯖꯥꯁꯦ ꯀꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯥꯏꯁ ꯍꯥꯞꯆꯜꯂꯦ ꯁꯥꯕꯁꯤꯗꯗꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯔꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯣꯝꯗꯒ ꯃꯄꯪꯁꯦ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯜꯂꯒ ꯊꯥꯑꯅꯤ ꯍꯩꯀ꯭ꯔꯨꯁꯤꯗꯤ ꯍꯩꯒꯤ ꯃꯀꯣꯛꯅꯦ ꯍꯥꯏꯅꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯚꯤꯇꯥꯃꯤꯟ ꯁꯤ ꯀꯩꯀꯩꯁꯨ ꯑꯗꯨꯝ ꯍꯥꯏ ꯁꯝꯁꯨ ꯐꯩ ꯈꯣꯠꯂꯦ ꯍꯥꯏꯗꯣꯏꯗꯤꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯊꯛꯑꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯉꯥꯁꯦ ꯆꯥꯝꯊꯣꯛꯑꯦ ꯉꯁꯤꯗꯤ ꯉꯥ ꯃꯔꯨꯝ ꯕꯣꯔꯥ ꯑꯩ ꯐꯖꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯩꯗꯤ ꯍꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯧꯒ꯭ꯔꯤꯁꯦ ꯂꯩꯔꯦ ꯁꯧꯒ꯭ꯔꯤ ꯑꯃ ꯀꯥꯡꯁꯣꯏꯒ ꯁꯥꯕꯁꯤꯗ ꯑꯁꯦꯡꯕ ꯀꯥꯡꯁꯣꯏꯗ ꯆꯥꯅꯤꯡꯉꯦ ꯑꯗꯨꯝ ꯑꯉꯥꯡ ꯑꯅꯤꯁꯨ ꯀꯥꯡꯁꯣꯏꯗ ꯑꯗꯨꯝ ꯍꯔꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯉꯥꯁꯦ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯁꯧꯒ꯭ꯔꯤ ꯂꯩꯔꯗꯤ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯑꯃ ꯃꯣꯔꯣꯛ ꯁꯥꯇꯛ ꯇꯧꯅ ꯃꯦꯠꯂꯅꯤ ꯑꯗꯨꯒ ꯉꯥ ꯃꯔꯨꯝ ꯕꯣꯔꯥ ꯑꯃ ꯑꯗꯣ ꯉꯥ ꯃꯔꯨꯝ ꯕꯣꯔꯥꯒꯤꯁꯦ ꯔꯦꯁꯤꯄꯤꯁꯦ ꯃꯇꯦꯛ ꯑꯃ ꯑꯩꯅ ꯀꯔꯝꯃꯥꯏꯅ ꯍꯧꯒꯦ ꯍꯥꯏꯗꯨꯁꯨ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯑꯩꯒꯤ ꯉꯥ ꯃꯔꯨꯝꯁꯦ ꯐꯖꯅ ꯅꯣꯛꯈꯥꯏꯔꯦ ꯑꯗꯨꯒ ꯌꯦꯅꯝꯁꯦ ꯀꯨꯞꯅ ꯁꯣꯏꯕꯅꯦ ꯑꯩꯅ ꯁꯥꯡꯅꯗꯤ ꯁꯣꯏꯗꯦ ꯀꯨꯞꯇꯛ ꯇꯧꯔꯒꯅꯦ ꯑꯗꯨꯒ ꯌꯥꯡꯉꯪ ꯍꯥꯞꯆꯜꯂꯦ ꯃꯆꯜ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯍꯥꯞꯄꯦ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯊꯨꯝ khitang ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯕꯦꯁꯟ khitangꯗꯤ ꯍꯥꯞꯀꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯁꯟꯅꯕꯒꯤꯀꯣ ꯕꯣꯔꯥ ꯍꯥꯏꯔꯤꯕꯅꯤꯅ ꯍꯥꯞꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯅ ꯑꯗꯨꯝ ꯉꯥ ꯃꯔꯨꯝꯇ ꯑꯣꯏꯔꯅꯦꯕꯀꯣ ꯑꯗꯨꯅ ꯕꯦꯁꯟ 2 khitang ꯑꯩꯅ ꯕꯥꯏꯟꯗꯤꯡ ꯑꯩꯈꯣꯏꯒꯤ ꯇꯥꯁꯟꯅꯕꯒꯤ ꯍꯥꯏꯅ ꯆꯃꯆ 2ꯒꯨꯝꯕꯇ ꯍꯥꯞꯄꯅꯤꯗ ꯑꯗꯨꯒ ꯐꯖꯅ ꯇꯣꯠꯂꯒ ꯏꯁꯤꯡ ꯃꯍꯤꯒ ꯑꯝꯇ ꯍꯥꯞꯇ꯭ꯔꯦ
ꯑꯗꯨꯒ ꯍꯧꯅꯕ ꯇꯧꯔꯅꯤ ꯆꯥꯛ ꯏꯟꯖꯥꯡꯁꯨ ꯂꯣꯏꯁꯜꯂꯦ ꯍꯥꯎꯒꯗ ꯃꯥꯟꯕ꯭ꯔꯥ ꯑꯃꯨꯛ ꯀꯦꯃꯦꯔꯥꯁꯦ ꯀꯂꯔꯁꯦ ꯆꯦꯟꯖ ꯍꯦꯛꯇ ꯑꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯇꯥꯗ꯭ꯔꯦ ꯀꯦꯃꯦꯔꯥꯁꯤꯗ ꯑꯗꯨꯒ ꯈꯔ ꯂꯩꯔꯦ ꯑꯁꯤꯃ ꯍꯧꯗꯣꯛꯑꯒꯦ ꯁꯥꯅ ꯕꯣꯔꯥꯁꯦ ꯆꯥꯔꯗꯤ ꯍꯥꯎꯔꯅꯤ ꯑꯗꯨꯒ ꯆꯥꯛ ꯊꯤꯗꯣꯛꯑꯒ ꯆꯥꯔꯅꯤ ꯀꯥꯡꯁꯣꯏ ꯇꯥꯕꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤꯁꯦ ꯍꯥꯏꯕꯗ ꯁꯥꯒꯠꯂꯛꯑꯗꯤ ꯆꯥꯛ ꯂꯥꯝꯃꯤ ꯑꯗꯣ ꯑꯌꯨꯛꯇꯁꯨ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯕ꯭ꯔꯦꯗꯇꯣ ꯑꯅꯤꯈꯛꯇꯪ ꯆꯥꯕꯅꯤꯅꯀꯣ ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯑꯦ ꯂꯣꯏꯔꯦ ꯕꯣꯔꯥ ꯑꯗꯨꯒ ꯊꯥꯡꯖꯤꯡꯁꯨ ꯃꯦꯠꯂꯦ ꯑꯩꯒꯤ ꯃꯆꯨꯁꯦ ꯇꯥꯗꯕꯒꯤꯀꯣ ꯑꯩꯅ ꯊꯥꯡꯒꯠꯂꯒ ꯌꯦꯡꯕꯅꯤ ꯍꯥꯎꯔꯗ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯔꯨꯝ ꯕꯣꯔꯥ ꯍꯥꯏꯁꯦ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯀꯣꯏꯕꯅꯁꯨ ꯃꯇꯧꯁꯦ ꯑꯩꯗꯤ ꯃꯥꯟꯅꯔꯣꯏ ꯈꯜꯂꯦ ꯄꯥꯛꯄꯕꯨꯗꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯉꯥ ꯃꯔꯨꯝ ꯕꯣꯔꯥ ꯂꯩꯔꯦ ꯀꯥꯡꯁꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯑꯃꯒ ꯑꯉꯥꯟꯕ ꯑꯃꯒ ꯌꯥꯎꯏ ꯆꯥꯕ ꯍꯧꯔꯒꯦ इसका एक बोरा ꯍꯧꯔꯤꯁꯤꯅ ꯕꯤꯟꯁ ꯍꯥ ꯕꯣꯔꯥ ꯆꯥꯔꯒꯦ ꯃꯦꯝ ꯉꯥ ꯃꯔꯨꯝ ꯕꯣꯔꯥ ꯍꯥ मैं तो खा दे chào bà hỏi cái Jangan macam ada kurang. फुट तो कैसे Hỏi mẹ thử này. Hỏi cũng
ꯆꯥꯛ ꯇꯣꯛꯂꯨꯔꯒ ꯁꯣꯁꯀ ꯑꯃꯨꯛ ꯅꯝꯃ ꯆꯥꯔꯝꯃꯤꯅ 보라가 또 ꯑꯗꯨ ꯍꯥꯎꯕ꯭ꯔꯥ 하베? 기장가 하우다 짜 기장가 하우다잖아 소스가 하우라 정말 바로 너무 짜게 해야 되는 소스 떠오르가 twbiba 서브리 감주에 거야 봐 바로 손은 하우자리 식난 짜도 그래 다다 담닝이 그 사람이 말이네 바로 이렇게 안 짜요 바로 이 짜는 담에 이 소스 담아줘 남아 짜요 하베? alright